ai hojek ai samak harba sar rahman masaga phaminaraga ai discussion taurure thana wari sarba matungda saramana ingonda hairi base wafam se hojik ki oina yamna nungaiba pauni yamna harauba pauni nakhoisu taba matamda aduki matak haraugani khoina haraursidagi hena saruk chama nakhoina hena haraugani kari pauno haiba matamda hariba angang muhammad hafiz muhammad samidur rahman asi akoige mamangda operation tawdringai mamangda magi mamit asi ubagi phangbagi mangan asi watlani phangaro heramba potlado hauji inong bo pauda saraman harisi magi mamit ki kariguma problem ama phulairaroi hana gumna uba phangani tawbatabu kharadi tapna improve lakani haiba siama haire ani suba amana mahake brain da leiramba brain gi makha da leiramba pomaga leiramba akoige tumor se masigi si sengna lokthokre kam sengna lokthokki gaiba matamda pung ani ga makhai da gi changi bisina numdangi ahingi pung 13 makhai da magi operation tawbuloeba aduduga ahum chuba amana mahaki lungs ki problem se lei tabadi nati lei tawbatabu saramana mahakna pigadorba hidak se sisina improve tawgani fagat pangamgani haiba thajaba asima pire tawbatabu anaba si khoina mafam sidagi hogatlaga chatlaga lakpa ngambagi kainodadi lakpadi ngambaroi tawbatabu khara matamdi changani magi right side chi ma thangatpa ngame aduga left side chi di khitang weak oi aduga makhong ani simga khitang weak oi tawbatabu matam khitang changani aduga yam thunadi improve oi gani haiba wafam chima ai isamakta da hojik sarna hairakpa ganda akoi video si namjabani mahaki damakta khoida leiba amount di khara leiri tawbatabu saraman ga su wari sanare sen gi matang da su mana su yengani haiba polam su hai tawbatabu hospital gi rule sama leibani na kayam yengani private hospital ni na tawbatabu akoi angang asigi damakta thogakpagi amadi matam khara mafam asida leikha thagadauri some 7 days natraga 10 days adu haiba ngamde maram aduna angang asigi damakta makhata na mayamna ngamjaba ngasi hayeng sida mating tawbiru haibati mahake operation gi damakta hojik che pending lai jari haba adu magi hidak langdak lobagi su pending lairi maram aduna khoida yamaba senfam do khoida stock tawraga leitabani mayamdagi mateng hanjan hai mayamgi social media gi through da mayamda hanjan hai haiduna warau biganu aduga maru oina lamdam aduda leuriba masak nairaba ipa gumba koi bu sembi ba takpi bangamba achau officer kaya amasu lairi MLA mantri samna harakan de koi manipur gi honorable CM mahak ki pukning su chingjanjari yaragadi hariba angang asigi treatment asi clearly fajana mong marin tana leina amafo leitaba amagumna lamdam aduda halak nabagi damakta mayamdagi hanjan mating nijari amachung honorable CM gi mafam dasu angang asigi damakta darkhast taujari hafiz muhammad samidur rahman gi damakta iramdam manipur aduda lehauriba khundaminariba furup kaya gi maikaidagi angam mating pangbirakhiba miyoi singbu hainingai leitana thagatpa phongdokjari amadi hai angang asigi damakta duwa tawbiriba isilina khwaikhibi pusu akoi hainingai leitana thagatpa phongdokjari makhata naso angang asigi damakta duwa tawbiyu hojik mase pure oire haibadi yadari tawbatabu doctor gi pautaki matung ina angang asi khudong thiningai oidre haiba wafam aduni maram aduna angang asigi damakta hojik chu tawduna lai makhata nasu tawrakhini ikoina su mahaki damakta naba anaba asi pura mukammal magi masada gi phukaga lakhokri phawba koi layeng gi gani mafam asida maram aduna angang asigi treatment gi damakta award senfam kaya ama lairi hariba senfam singna si yamna atenma matamda angang asigi damakta mating tobiyo haiba wafam asi haijari